diabetes ko loina na hingliba sing thamagi manungda control to bangamle urea creatinine wangbasu thamagi manungda hanthaba ngamle khong hamba nungai tabasu numit manga nigi manungda fahan bangamle pile saibadi nungsang nabasu chama da chama fahan bangamle cholesterol wangba numit kunida normal oi bangamle bp wangbasu thamagi manungda normal oi bangamle fatty liver oi basu thamagi manungda fagat han bangamle pumnamak natural oi ba hidak makhalna layang jabani hakchang da sokadaba side effect amata laite makhata na hidak chabagi mathau su tararoi hena kupa parol gidamak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Good afternoon, LTV ki test of cartoon ki mahau meng tabiri su amatara mo chari mro ni ngasi imphala funga pau se sengi cartoon singda cartoonisina kari haining liba kari phonong liba kari wakal khalan liba abdo myam sanong thamjage ahan balok sagat sage sanga express ki onthok pani da isa onthok pani da hariba cartoon si jengbiu uyan o phangni yam phajaba cartoon ni kari accident thok ki thodong ni ngarang yam nungai taba thodom da khoi mate mnaw la akanda Imphal West District Police ki headquarter akhoi police Imphal West District Police ki office mamang du dani akhoi tata tipper amna thieng bada thienge thaina badu da den pido nan thare aduga chaka mamang chaka na sambani hai mamang chaka takpuni am noi tabo thodu ni adu da phat on ni phom mora kan da akra akhoi ga BBS se akhoi ki na ma gi adaptation tu bai tare adu mana purak pani ngarang sendu da adu mana traffic police nei laure kamai laugen da mayam punama gyan taminasi lambida gari kham dun thamjin biganu masina gari accident thop ke chang yam hengat halina ada mayam yeng leisina siri mi si leire du hare kaidoruni asi bada mangje na am chum mane asi leire pa se khoi asi mate accident dum double parking to ba yam chen ba office war matam da dum thok pa masi jaga ni ana khoi si parking ni matang sida ke hai tare tonung to de nahan ju khunai duni pauna bazar gi du parking allotment pi di hai adu da pura gari mayam thajal le dana adagi maroi na khoi gari ngallingi matam hai taris de gari achobo singsi pung 3 ki matung da di khoi changba ya da gi pot leibani tong tong bazar manung sida aru kamaina khoi phaw laga chakani mi chen ma jaga sida dum chalang gadra pung 3 ki mangda lu sin gadra basi lengang na du traffic control police leiba mayam sina khoi rule lama semam daga oi rule si kangwan thugai su yawi mg binu se khoi pung 3 ki matung gi changba ya de hai ni ama thalong thogi lakani khut thak handshake tong dagi ni ada khara dum piramani mamang ka suyoy duni masi loina muk tawwa na te khoi amada chai tharamni lupa tara sapim tai tharamni lupa tara tapi de khun na bu khon na bada accident thok tana legi do mayam suyoy na kitang khoi tawri ba thok sing na mai onsen da bam chang chi aduna amata ji khoi gi leiru mayam ji gari driver mapan da gi lakpa kangbu hai tare Haryana da gi Punjab da gi Guwahati da gi Assam da gi lakpa kangbu sing sina ba Manipur police leiba traffic police ji amata thawoi wa usip pa pot lei tharamni atopa country the traffic police na hai de loi bini magi president kang de even prime minister bukta loi thingam bini traffic police na ana ko sai de handshake tong na ba ari pak thana ba sumba to ba de adi lakani na sumba viral oi bi dunia de suspend tamen to do yu tap tai ngaur ga police na ai hindi do charan turan marang turan lo lagan sai driver de tong na driver na sing na video namjin na torom ba thadok na social media da viral ok na thabo lo ki bi dun kitang isagi niom chuna thabak to si akhoi isagi tolop ni piri badu thabak tawbagi ni ona kitang ijat leina lupa tara kunda dum choptha da ba tawgum si choptha na bohona gum si maduna laibak khoi gi punchi mangbo mayam ju yaugre on thi jana mikop naum singna traffic ji control dong na tawsi haibi ga chauba message ma piba adumba cartoon ni haidana ai thamjage mathang da laisina khoi chana leibaki loire dana haibdani loire dana asida lomi asugi minister si enghan bala long phum singda adai da hange ising wala loi hai khidai na sagi praja sin ha khre ada mantri ni kome nong tanaba u sara lak thakre matam khre di ngai mi na ki sin apai u wa yan that padagi manung na to dana akhoi gi
catchment area sing da tapadi gu ichok thukpa mayam ma leigre handa khoi 75 man ban mohotsav ke mai lena khoi upambi lakhumdra thana ba pandam thamina chief minister na phungdok ki busu leibani ada lomi singadi sing walal roi hai kidai na hangbani ada nong tana ba u chara lak thakre matam khredi gai mina kisena nung poni aduna khoi u si thaba na haji sei humra nga sure india ne ningkha tamba ban mohotsav da thari ba mayam sing si loin mak wal environment da thare mayam u si phachana hingaladi manipur je pungchang changani na khoi na haina ba leiba duni aduna u wa se thaba na taba khoi gi madu yengchillaga madu gi hingan bam ju change madu na tri thaba nga ki television da photo television da thok na ba da gi khabar da photo yaw na ba du na taba mamang se haija gi leiba duni to an ba minister MLA adagi chief minister yaw na name plate mayam ma toroka anda thagraga loi loksalaga godown thome ke daurega moin tharam pami su loi sigrena mathang gi sinna ba mo loksala thambane na chowgidana phongdor phum su leirabni aduna sejani aduna ji nong ta luai kan du ising watna pi ni haida kan as nong ta na uchara mayam thagre matam khatang ngai mine si ga ba dumba politicians sing sida khoina haina ba tasenga thabuk to busu lei aduga politics si pura dirty politics ni ka hayo mayam su loi haina ba leibani aduna kitang tungi khallaga tawba thabuk to busu pamani ba apam baduni mana phungdoi si yam phajaba katune thamjage patang to leisna khoi pongna phamgi balo he habduni balo he sida khoi reporter ni tv reporter sina khoi mantri MLA sida hangbani ising chawgi sel thum amata phangde hairise ada mantri sina khume hojibu gadai de ising chawrige ha ana nan ngarang di khoi chief minister na haigre lupa crore marfu rom khoi gi len gi amadi chawga me lupa crore marfu mu thadare hadana lei aduna khoi handaki budget session du da prime minister na manipur khoi gi finance minister na manipur gi ming pali pande adu tawde adu tau ganu sender paisa phadana thadare habni aduna mayam su dum thadara abdina phadana khoi gi sinba thungna ba yen thopiro adeji horaga jinga gupa ngamna leiba mayam ma yauri aduda praja ji pen gadabani laiwane lana gadabani ana yam phajana honna bidakanda praja ji phangan baduni aduda asai mantri da hangubani sing saugi seldum amata phangdi hairi sena adi praja sing di phangdaba azman haine hajubu kadai di sing jawri gi ha ana haibuduni mamang khoi nokna bale duni tolo phangni tolo jelani na krai na hangla kana tolo ti radio ga khabar dagi lo ro ga na haidaba phagi hoine ga tawna ba pot leibuduni adu homduni aduna sing jet khoi sel thumum da thadare hai kamai tawno mantri sahab na hangmane da hojubu kadai di sing jawri gi ha ana hanga potuni sisum wan thok leiba nokju nongning adum cartoon ne thamjage mathang da laisina khoi lan paugi as loire habduni as loire sida masagi laikai gi naha mana asi ahan sida ma masida baton chen ba lakpane kari matang no haikanda naw khut pagi chebau ni mama an haiba ada masina haire na khut le chebau lu kok le chebau wakhal ga mang le hen hajiki subum nomphum le rak da westi da matha sa bu nei nan jai da gi duni hajiki poyeng sen che lupa chonga de gi tabam to yaudre phana pai gera phana de gi laira ra gera phana pai ro gera pa changa se minimum magi sidagi ta tha ga di kai na re awna sidai hen ba du lising ma piba ani piba hum piba du di mai magi apa ma ngak tni tong re sing se duna elis chandra chonga ni chonga sidagi mu pala chang doini adagi mu babuk mamai ang taram doini ana yam rabda karma ma chat ki hai ta di yam rabda palising ma ga chonga di pai da ba ya dre adi ba se pala do tara oiramo khoi chama di dum leire adi ba ngai ta ba khoi lising amadi yam rabda lising am di pai dia dre da lising am sigi paton mangala agadi lising mangani subam di leite agi tolob char chu tha phara lak tuini marak tu dei da khoi gi secretary da thabak to ba ate da thabak to na khoi gi file lan bada adum gus phang ba sunate ana sai sidam wa ba sarkar ge thabak to jira ka ju tha do phara kana tolob phe doini numi khuding gi bisa phang nati hapta da phang sunate ana tha phara tolob phang dina wa ba thengna ba duna haji ge subum nam leitaba deva karmadi chattaba yadaba aduna yam si awaba thena ba yaw ni kana gumba sing di koi magi phanek bandhan thambo yaw adigi keno to bo yaw mayam su yaw do nate chattaba di ade ai gi di moi la ami aina chatra gadi kari khani hek chalo dob da lambi da thengna ba da kauna ngamnaroi doini ana sim film sidam lei koi manipur sida ana koina leitre lai have du di uthok ba yadaba ana sumba duna de ma matha sagalak bu dune ba na hulle cheba lu kok le cheba wakhan ga mang le he na yam phajaba sisu wan thok leba cartoon ni na ithamjage mathang da leisna khoi ichel express ki nai re have sini
nei res di yengbiu wari sana bani sarkar pai ba chong no ba table la pham lai ra man hai re kha ri chum na tau phara bani sar lamdam se angang mangam setna bada horok leba angang sing ji amat tayar ro na aduma angang ngam ba di subom nei tum nei tramina koi sela khara chana ba dagi nampu da demand lak pa su ma ya ma di thengdani mayam sine adai da amma sina khumai kana no din khangdre aduna sar hai me khar chaum oire sarkar se akhoi makha da tham dibo chumthok pangam loi kana da bada puchi mahan matam nate habjikan chena khara chumthok chi hai bani aduna man yaroi da ba aduna officer acho bumbo itare MLA minister ju mandre ana khadis tumna taw farabni salam dam je angong setna bada horle ba ngang sing se amat tayar roena ana sarkar se khoi makha da tham dibo chumthok pangam loi kana da bada puchi mangan ba matam nate habjikan je aduna khoi honna sina aduna sarkar pai na bagi adu ato party ma poin masu yara ba gi potni tonga ton ba meaning lo ya bani aduni lei se do mathang da lei sina khoi naron thodang gi hawa do leirang do na sigi pot se da mamang da yaw re adu sum lo khatla bani hanjum ba khoi gi khudong cha da ba khoi sum yawi khudong cha da ba yaw da khoi su teso cartoon je to bungam da ba dum yawi khatok pa ya da ba ada atop mo chin ni na su lei ta bani na yam wa ba dum khoi ju thenga je adani hai se adada judge sahib sida hairak pani court ki case ni witness box te leire nipida khut thaba ya de ana judge sahib sina hai pani judge sahiba sina ada ai khoi isa ngak thok chabadi ya akhoi na mai je ikha ngak thok chabadi na hangbani isa ngak thok chabadi yoro na na isa ngak thok jana ba taw se na aduna nipida khut thaba ya de se adum ke hai tare nipida na phudara kui mo ne ma je plaster ga na pe ma mai ste da aduna nipida khut thaba ya de khara phuru bani nipida na phura mani ada mana hallu busu ram tare sum ning busu pau bai tare na isa ngak thok jabadi yoro na ra na ada ni isa ngak thok jana bo hona badi loi ai ni yai ada isa ngak thok jana hona bada koi nungmei pai bisu yai license pi toris ne to an ba maya ama changa gadi license jau du pai yai hai na ji pai ra maya ama ji lan thing na ri ba lan ngai ba maya sini na kala ni makta ana sisu yam phajaba afam ne ni pi da khutha ba ya de se ai na hai adubu isa ngak thok jana badi ya bra yoro na ra hangak pani yam phajaba sisu cartoon ne thamjage ai mieng dagi tang dale sina khoi manipur news gi dasani have dani dasani sida khoi yu gi matang dani ado artist ni thona pu ba yai sida naya nupa dubu yu thaktrabra thakna ba leitraba na adu nupa si edik oiba adu ga mai maya nupa yong in ba leram bane lo ba yai adu da naya nupa dubu yu thaktrabra thakna ba leitrabra hai se dum kaya tare ma du thangingak pa adum boyai maya nupa sina yong in laga leiba yu ga thakpa mai lo ba adum adu se dum lanaraga maku boka maya nupa ga dum lanaraga cheers to ba dum yawi adagi tongan tongan jaga sing da hoi madu to ba ya di haiba rule di leite adu ma gi hoi chana bi haiba leiba adagi machi munau pulap pai min ba yam ku yaw do banate machi pose dum machi munau ma pa adu hoi aduna hoi kai haiba di leite adu kai kanda bevar mangna rakpa yaw do banate officer duga magi pion duga pai min ba ko gi da dum ko gi di dum kai khana da ba mayang lam da di ekta chauna sar anu to na mala ko da salam ko to ne khoi di dum pumin ba driver ga zum chamin na pumin ba dum yawi khoi diam chamna maduna kai kanda kai rek pasu yaw to kai rek pasu yaw to nate aduna se jinaya nu pa du bu ju thaktrabra thakna ba leitraba na mana khorang ko mali anaya nu pa du hairamina khoi jum da yong in bagi ne na ina lauje bagi wani adu ka yamna phumma gi rek pasi da khoi ju khang da dum yawi dum aur ngasai gi cartoon ni sina thamai du ga ina pi du ga kai kanda dum contrast lam basu yoram ba yai madu ngak pi gani khang ba da wa ba ina haijab do fine art ki artist amne ye puji akoina kanam ta na madu koi hai ngamoi madu gi madlam du da khang draga di mana ye si kai no mana phongdong ning si kai no si koi dum wani ba adi khori ma ching madu wan thok lei color ma chu du wan thok lei myam lei hai tare aduni mathang da lei sina khoi people's chronicle gini people's chronicle gi friday fan na ade da khoi gi ayung ta gi sinne mate manau couple mai ni pisna khabar pare mai mapur me cha tha lei re aduda mai ni pisna khabar pare harak pani those huge central forces came here did any help sida central force mayam la khibdo mudu na khoi any mating pang ba lei grabo khoi sidai ana mai na pa sida hangni na pa sina cha thang thana you mean during this war oh nang na haido hajiki war munung gi wari ro ana hangba of course tawina moi tawri kamai tawri people said they did help moi ta seng na mayang mating tawi kadai da but on the other side atop nakan da mating pang ina haji hai ji dumna
अतोप नाकन जे कनानो नु खांगे कई नो दुम खांगे दुना से मणिपुर के असम राइफल थोकिनबा ओकोमीना कोई प्रेसिडेंट दा अदुगा प्राइम मिनिस्टर दा जे थारनी मेमोरेंडम बिसलनी हाइबो फम दैबनी अदगी ममांगदा कोई मणिपुर दा डीआईजी लेरबा बीएसएफ की पीके मिस्टर ना फोंदो की हमसु लेरमनी मणिपुर दा अदुबा अखनब फोर्स अमा लेरी मदु लौथोक्तगनी मणिपुर दा इरांग ने मोयना अदुना हजिफाउददी असम राइफल की साइट की हजिफाउदे क्लैरिफिकेशन अमदा लागते अवनदि चुम्मेने लोबो याबरा ऐसी अचुब वांग ओइदी अदुनी हजि लेरबा मतेंग बांगिना मोय फजना कराई पांगी असम अदर साइट असम नाकंदनी अन मोय ममांगनम नोय काफली तौगे तौरदी अखोय हाइबदनी अखोय चिंगिना इना तौरगे ना अमिसाना हाइबा तमगिना नंग तौरोदु चुमजा लामया हंगरी दुनी अनि मंग ऑसे स्टेट फोर्स ना सिदगी जो थोलानु अदुगा पैरामिलिटरी फोर्स तो कोई मैतैनी हाइबगी पोट लेरबनिना दु तौरा दु तौदे मोय ममांगदा सनुरा ले मोय ममांगदा ओखुरा ले मोय ममांगदा येनरा ले युम मोय ममांगदा युम मैथारे कयम तौदि येंगले ऑर्डर फंगदेना अदुनी फिल्म सिदनी अदुना हजि उचु चाव लाकिबा सेंट्रल फोर्स सिंसिबु मतेंग पांगिब्रा हाइबदा पांगिना कदे पांगोइदनो काय पांगिना सोम साइट नेनो अदुगा फमदनी याम फजबा सिचु वान थोक लेबा कार्टून नि थमजगे औना ngasi gidi adumba Elite TV gi test of cartoon gi mahau matanga sedulation jere meng tabiri bu singbo ma kana khurum jabu lena kaine na bethani jeri pine birisi Diabetes ko loina da hingliba seng tha magi manungda control to bangamle urea creatinine wangbasu tha magi manungda hanthaba ngamle khong ham banungai te basu numit manga ni gi manungda fahan bangamle pile saibadi nungsang na basu chama da chama fahan bangamle cholesterol wangba numit kunida normal oi bangamle bp wangbasu tha magi manungda normal oi bangamle fatty liver oi basu tha magi manungda fagat han bangamle pumnamak natural oi ba hidak makhalna laing jabani hakchang da sokadaba side effect amata laite makhata na hidak chabagi mathau su tararoi hena kupa parol gidamak ngasimak langsin birau diabetes hospital soibam laikai ayampali road opposite Karkinos Jenims Hospital Porompat Imphal East near Punjab National Bank.